Manipur da higher education gi oiriba phibam chumthokpinaba DESAM na governor da taksinkhre Manipur da hojik oiriba higher education gi phibam chumthokpinaba Manipuri governor Ajay Kumar Bahala da ngasi Democratic Student Alliance of Manipur DESAM na aiba serol ama piduna taksinkhre Kwakaithel da leiba DESAM gi office da ngasi pangthokiba paugi mifam amada DESAM gi president Mayengbam Somarjina governor da memorandum pisinbagi wafam paladuna DESAM gi maikaidagi point ahum haibadi Manipur da teacher education gi phibam yengsinbinaba government college sing asida guideline for transforming higher education institution into multidisciplinary institution 2022 asigi makhada subject ki rationalization tawbiduna NEP 2020 gi honors with research hanghanaba amasung rationalization tawba loiraba matungda lemhoriba teaching posting asibu anauba department oina hangdokpinaba taksinkhibani Silchar dagi jiri fawagi National Highway 37 lane marigi thakta semlagani Nitin Gadkari awang nongpok lamdangi road connectivity fagadhanaba lokhalakpa thaurangi matungina Assamgi Silchar dagi Manipur gi jiri bam fawagi National Highway 37 lane marigi thakta senganaba lupa crore lising ama chama marfuta ruk sumna kun senfam kaithokle haina Union Minister of Road Transport and Highways Nitin Gadkari na phongdoragli Home Minister Nitin Gadkari na mahaki esta thadropa warol amada mathaki wafam asi phongdokladuna mahakna hai project asina Assam Manipur amasung Meghalaya regional connectivity da chauna ahongba ama purakpa ngamlagani hairiba lambi asi lane marigi thakta upgrade tawrakpada Imphal dagi Jiribam Silchar Banasera Kalyan Jowai Shillong lambi da chatpada travel time hantahanbada natana logistical efficiency lehanba ngamlagani hairi mahakna makhata na hai Greenfield alignment taunaba thaurang tawragliba asina lambi paring asida healthcare education amadi marketplace kaya sengatuna lambi asigi nakyeta leiriba singi economic amadi employment singi khudongchaba kaya phanghanba ngamduna chaukhatpa lamdam ama purakpa ngamlagani haina su phongdoragli Nongmai kapagi sang hantagrabasu wathoki warisin purakpa leitri Manipura Kuki singna landarakpagi wathok loikam naidana leirakiba adu PR lengak leirakibadagi nongmai kapagi sang singthaningai oiba mawongda hantagrabasu langi wathok loire haina lawba yadri Central Government na mitai amasung Kuki anigi marakta wari sanaba haunanaba thaurang leire wathok asigi warisin puraknaba hotnari hairibadudi karama mawongda warisin purakadawribagi haibadudi miyamna hojik fawbagi oina khangba ngamdana leiri Central Government ki maikaidagi karama phibamda warisin purakadage haiba chapchana khanganbasu leitri masina chahi cha kayagi mamangdagi apunbagi saktam ngaklakiba Manipur gi elhaumi miyangi mafamda chingnaba amadi pungning leitadaba adumak leiri miyangi mafamda chingnaba leiribagi maramdi wathogi warisin puraknaba while chathabada Yongtan yen bagi thawong chataduna apun bagi saktam amadi administration da akaiba pirakadra haibasini adubu Union Home Minister gi maikaidagi Kuki singna tariba demand separate administration piroi haiba wafam sing hajin phongdokiba duna miyangi pungning amasung wakhal kharamakai leita hanba nate handaba nate Central Government gi phireb asina miyamna kadai fawba thajaba thangadagi haiba Langtang naba leiribagi maramdi Central Government na miyanda piba thajabasing thabakta onthokta amadi ngaiha gi oiba wafam sing phongdoktuna lakhibagi ni Kuki singna separate administration gi demand tawduna mitai miyam hatpa amadi yumkai mai thabagi crime sing chathagi ba sahi ani mapung fajilaglaba matungda Central Government ki maikaidagi separate administration gi demand piroi haiba wafam asi landaba horakiba matamda khangan kibaga loinana waroisin purangnaba phireb lauramba thoklabadi miyangi mafamda mayongnariba awaba singasi mayongnaramdaba yai Kuki singna akanba lanteng chatarakiba matamda Central Government ki maikaidagi wathok asi mabalangi khudyawi hairambadagi amu wathok asi mitai amasung Kuki anigi marakta thokpa kangluki irangni amu haiduna Manung lenba mawong chathaduna leirakibani matungda wathok asigi waroisin puraknabani haiduna Union Home Minister na singi saru ngakpa aduga CM na tampagi saru ngakpani haiduna buffer zone sengkiba amadi Kuki terrorist singbu akhanana paramilitary force amana ngak senbadagi hendoktuna apunbagi saktam ngakliba mitai singi mathakta punna landa minarkibagi wathok sing leikhidaba nate thawong sing asina maram oiraga Central Government amadi Central Force singda miyamna thajadaba amadi pendabagi kholau sing leirakibani adubu Central Government ki maikaidagi state asida PR thamdinuna wathogi waroisin puraknaba honarikiba tha ani mapung fajilaglaba fawba wathogi waroisin puraknabagi maikaida kadai fawba khumang chausilage haiba khangba ngamdana leiri
Wathok asigi warisin purangnabagidama state asida tha kaya PR thamkhigdagi haiba wahang leiri amaromdana BJP gi MLA singi marakta anauba lengaklon sengbani haiduna khongbu semduna chenba chongba uba fangli luribadi anauba lenga semnaba honariba MLA singi marakta lusingbo iningba kaya yaubadi karamba lusingbana lenga semba ngamgadoribagi haiba wahang leitabana lusingba munabagi wathokna lenga semnaba majority fangba ngamdaba toklabadi hanagi CM na lusingba lengaklon adu amu handilakadra natraga PR makatana thamdilakadra haiba sisu nainaningai oi hauji lairiba law and order gi fibam asigi yenglaga PR lengak manungda wathoki waroisin purakpa pamnari karigumba PR lengak na wathoki waroisin purakna ba honaribani haiduna manung lenba mawonggi thawong chathatuna leirabadi miyamna PR lengaki thawong thausilgi mayokta pendabagi kholaw amadi khongdang chingchangsilakpa thoklabadi kari fibam oirakadagi haibagi mipaiba leitabanate central government na waroisin purakna ba lokhalagliba khongthangda miyamna thajaba thamliba asi manghandanaba honaduna khonglaithuna waroisin purakna ba honau luangthe mukesh ki langla langjing khangnaba thibo magi thabak chathari police Thasi ki tara tarukta mayumdagi thokibadagi ngasi fawba thiba khangdana leiriba luangthe mukesh ki langla langjin khangnaba Manipur Police Assam Rifles amadi tongan ba security agencies tingna akanba mawongda thiba humbagi thabak chathari haina Manipur Police na thadorba sirol amana hairi sirol asina hai Kaisampa Laimajam Lekaidagi L Gyanendra Das ki masanupa luangthe mukesh thasi ki tara tarukta mayumdagi thokibadagi thiba khangdana leiribani mahaki langla langjin khangdoknabagi damak security force na maruoina Bisnupur amasung Churchanpur district ki lonaba mafam ching Jaudangte amadi Ol Kasar road na chingba tongan ba mafam kayada advanced technical data analysis amasung intelligence report ki mateng na thiba humbagi thabak chathari authority na su search operation asigi strategy sing yathoknaba awangba thaki security coordination mifam sing pangthokli kanagumana mari leinaba information natraga search operation asida mateng oigadaba pau sing leirabadi police pau piduna mateng pangbiyu haina su serol asina makata na fongdoragli Sadibu Sairauba amadi Idul Fitr gi mingda dukan singna pochai sing mamal hena yonba yaroi KMDWO lamdam asigi apunbagi saktam kaiba yaroi tungi mirol kansi haiba pandamda leiriba kanglaipak minority welfare organization KMDWO Manipurna lagliba March session kuntra da pangthokadoriba mitegi chahi hauba numit Sadibu Sairauba amadi March kuntra mathoi da pangthokadoriba Islam lining chatpa singi khwaidagi chawba kumhai Idul Fitr na lakbada lamdam asida leiriba leibak miyamda santi gi paudel pibaga loinana Nuksisana laiminana ba iramdam ama oirasanu haina yaifa paudel pibaga loinana anauba lengak ama semduna mihan mitpun yaudaba misimina thoktaba tangdu leitaba lamdam ama oirasanu haina yaifa paudel piragli KMDW ki General Secretary na thadorpa sirol asin hai Idul Fitr numita miyamna maruoina Islam lining chatpasingna Islam na yadaba thabak thoramching amada tawbiganu loinana numit asida kanagumbana Bombula thaba lambi surokta Islam gi pardagi wangmada thokpi raktana basu khangalagli numit asida Islam lining gi wangmada thabak tawba singlup asina thengnarabadi afafadagi thodang masa na pugadabani amaromda lagliba Sajibu Sairauba amadi Idul Fitr ga mari leinana dukan famliba singna pochagi mamal ka hena yonbiganu organization asina dukan kharada changduna yengshinbada potki mamal atia pakna wangna yonba thengnare maramaduna leiriba dukan singna makhatana potki mamal hena yonbiganu miyamna langi saithengna wana leiringai serakda amuk harau kumhai gi mingda kanaguma kharana sendon gi dama khalaga potagi mamal wana yolabadi maduna chamjaraba lairaba miyamda ka hena awaba pigani pumna magse yengbiraga karba wala singna potki mamal hena yonbiganu organization asi ki thawmi singna haudi miyangi khalaga dukan sing drive chathaba hokre masida miyam humna support of you organization asina jathariba drive asida kanagumana pochagi mamal ka hena wangba kanagumana pochagi mamal ka hena yon lamba thengnarabadi madugi afafatagi thodang masana pugadabani hairi